Kusumayimda halappa matamaduda mahana JCB ma waiduna lalami waibete masi mahana hurandura lakpani adubu mabul tandalatuna JCB du bulauke madurigidi mahana yummadura changpa matamadura mamana baduna gari ahanba ma uba matamda selfie kapi uhaduna selfie su kapirami tanjadura mafamadada lapsu ma dress yamna nana tholapagi mawngam uke matawdu uruba matamda nangni karai chalibunu haiduna hangi madura lavna haraklibasana priyagi luhongbagi mahake bachelor party yawba chalibani haiduna harake kari nangna nangi nuksijabi nipidugi bachelor party chaliba alusu mahak luhongdorapa haiduna harake wafamadu taraba matamda lavna haraklibasana nangna mawang thakta haikibadati karigumba priyagi mahakta mangalsutra sitri phawbadi aina try tawba yakhini haidane wafamadu taraba matamda somnakanda Kusa hajaraklibasana madi aina ngani bawase yam thajana lawrureni haiduna harake Madura Lavna, Nangina Sagato, Yamna, Hawaii, Tabi Mongama, Uriputo Carigino Haduna Pomatamda, local key Tongadu, Sil Tokuladunari, Carigino Hadun Hapomatamda, RBI Mila to Tokibin Hadunari, local Sil Tomatam, the Nano Wakano, Tribunal Carigino Haduna Pomatamda, Casulite Haduna Makuso Hajanarami, Madrigidi, Lavna Haraklibasana, Isomathayan Masari, Karurama, Lokipan Paduna, Osipom Halo and Sing 3 Hadunaraki, Maramatana Carigumba, RBI missing Aduna, Masi Wapomasi Kipata Ragadi, I say. Pachasing with the light and a jail yok to ribbon hidden hurricane. Often to the Rabomatamda, Kusna, Adugidon came the Kangano, Madugidon to the Aina Pashado, the Kopato hidden hurricane. Adugan party from the Salo, Adugan Noina party enjoyed the hidden hurricane. Madugidi Lapso, party of Valaki. Bachelor party to the Somnakanda, Obuko Honapa, Maga Priaga, Honga the Pagi Sam Southern Limli. Obunum of Madra Pria Lapomatam, the Mahaki Maruma Pang Sangaduga, Sakang Makang Halame, Madugidi Mafamada, Lapslay. Lap Urubamatam the Somnak and the Priadi and Pahabdo Grey. Aduga, Priada, Lap Urubamatam the Pivon Kaivatar Hedina, Obupum of Homatri Putoki. Toba the Somnak and the Lap Sumapamada, you Takun Limli. Nakimatung the Mafamada Obule, Amazon Nangasika might have had in her pomatamda. I see Mary's Bureau the Priya Hanakibni, Adugo Home the Aina. I love you, Harry Putaki, I yell home as a Kai Kibni Hadden Harry. Obuna the Kanjade, Mana, I love you, Harry Pisi Priya, the Harry Bene Havisi. Adubu Priya Sumapam the Latana, Wad of Tana Buhana Pomatamda. Somlakan Obuna Loltuna. Lohum the Mahana, I love you, Harry Padan, Lupiduna. Mahapu, Kaina Biri, Lupidu Harapum, who talked about Harake. Opum Lutava Matamda, Lapna, Lupi Priya Hadden Harry. Mutugili Makusu Yamang Pabdore. Adu Priana was the Kaipatar Haduna. Mahana Obuda. One side love Nihad Muhammad Obu Puturaki, Adabu Obuyaki, Obusu Sonak the Sautana Mahana, Lafta Sanantona Wakam from Haraki, Tobudu Sonakanda, Lapna Haribasana Priya, Numidu Nana Agimaram the Hike of a Singado Habidi, Lupi to the Hike of a Singado, Nangitamu the label of Homatra Natragana, Lohombe and Labidam the Hajin Kibra Hadun Hanke, Ofumu Tarabumatam the Somnakanda, Priyasu, Karigumama Kanjatuna Hoi, Madigi Sonakandana, Yumba Gunda the Manata. Kusu recovered of Laki, also Mana, Mafamutaki lining with singing Garido, wide and Lagli. I do Hura the Lalibini, Adogo Mana Gaido Mushinaki. Mafamu the Japam Matamada Makoyi Bengadugi, assistant manager to Suliramli, Adoga, Mafamadura Mahana Lalibasi, came to Kanara Haduna Sonak and Gunda to the Kanjadron Limli, Adobo. Mafamadura Kusna, Gunda, Thaishing Dubu Mahal, Taptana Putarapi Mongadu, Rupumatamda. Gunda Makotuli and Paka Pipe do Grey, Aduga Nangi Pashasi, Luxaro Haduna, Lupakaro, Matus Lady Hadra Pitoraki, Adubu Somnakanda, Kusna Karo University, Lupa Karo Homni, America's and Avidota, Maramaduna, Mana Masiki Pashas and Lauro, Aduga, Idimafum City Pashalo Lapulati, Pashapi Galali, Hadun Haraki, Adu the command and Haduna Hapomatamda, Karigumba Samina Taminata, Vice and Sayaduna, Makoi myself Paminata Vice and Rami, Adu Somnakanda, Kusna, Gunamako Haraglibase. Aina Namada, Karul Magagilon, Pibangami, Manager Mo in Hadunari, Ofum the Tarabum Matamda, Somnakanda, Gunda the Shang Shangabu in Lure, Amasum Hala, I didn't walk a solita when I had no calure, Adubunandi Yamla, Powali meaning Hadun Haraki. Matang the Tanjadra phone, Malaki, Aduga, live phone, say Somnakanda, Kuski Mamana with the Tarok living, Adubumala, RVI game manager to the Tarok living Haduna, Hajin K, Aduga. All in the Midan, the Gilopalising Anigi, currency no, let's say, among demonetized of Victoria Hadun Haraki. Karigino Hadina Somnakanda, Kunamako, Pomatamda, RVI missing Aduna, Equagi Bengda, Lupalishing Mangas piece of Pomatamda, I saw Asumna Kalutapani Hadun Haraki, Maramadra, Lupalishing Mangas piece of Lace, Masida Luna sense of Kidru in Hadun Harry, often with the Tarapomatam, the Somnakanda, Gundamako, the Yana Pakakre, Amazon, Lupakaro Mangasi Lauro, Adugal Pakaro Mangasi so, Nangna Loya, Lupalishing Mangas bit on top of Hadun Haraki, Madi Kusu Somnakanda Hara Mahaso, Pashasing at the Borduna, Mama from the Tolaki.
ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯒꯨꯟꯗꯥꯗꯨꯕꯨ ꯑꯄꯪꯕ ꯁꯤꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯑꯣꯕꯨ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥꯒꯤ ꯃꯔꯝꯗ ꯅꯪꯅ ꯀꯩ ꯈꯪꯕꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯑꯣꯕꯨꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯔꯝꯗ ꯑꯆꯥꯔ ꯑꯃꯒ ꯄꯥꯡꯈꯛ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯀꯌꯥ ꯑꯃꯔꯣꯝ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯁꯨꯉꯛꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯞꯁꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯂꯞꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄ꯭ꯔꯤꯌꯥ ꯑꯁꯤꯗꯤ ꯃꯁꯥꯒꯤ ꯏꯖꯠ ꯂꯩꯅ ꯍꯤꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯈꯥꯡꯕ ꯌꯥꯝꯅ ꯀꯜꯂꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯊꯕꯛ ꯇꯧꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯊꯕꯛ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯗ ꯃꯄꯥꯅ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕꯒꯤ ꯑꯃꯨꯛ ꯂꯨꯍꯣꯡꯂꯤꯕꯅꯤ ꯃꯍꯥꯛꯅ ꯃꯄꯥꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯞꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯁꯨ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯄꯥꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥꯅ ꯅꯪꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯂꯞꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯤꯕꯁꯤ ꯑꯩꯅ ꯄ꯭ꯔꯤꯌꯥꯗ ꯍꯦꯛ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯈꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗꯤ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯤꯌꯥꯁꯨ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯤꯌꯥ ꯌꯦꯡꯉꯨ ꯅꯪꯅ ꯃꯦꯔꯦꯖ ꯕ꯭ꯌꯨꯔꯣ ꯑꯁꯤ ꯍꯥꯡꯗꯨꯅ ꯅꯪꯅ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯆꯥꯟꯅꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯊꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯒꯗꯕ ꯃꯤꯁꯛ ꯑꯆꯨꯝꯕꯗꯨꯗꯤ ꯅꯪꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯁꯨ ꯍꯥꯏꯔꯞ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝ ꯅꯥꯀꯟꯗ ꯂꯞꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯣꯁꯥ ꯄꯤꯔꯛꯄ ꯃꯇꯝꯗ ꯂꯞ ꯁꯦꯞ ꯑꯃ ꯄꯤꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯞ ꯗꯣꯁꯥ ꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥ ꯂꯥꯛꯇꯨꯅ ꯃꯗꯨ ꯑꯩꯒꯤ ꯊꯃꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯪꯅ ꯈꯜꯂꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯆꯦꯆꯦ ꯀꯣꯟꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯈꯤ ꯃꯊꯪꯒꯤꯁꯤꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯗꯨꯁꯨ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯗꯤꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯨꯁꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯗꯤꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯇꯤꯚꯤꯗ ꯂꯥꯛꯇꯦ ꯑꯃꯁꯨꯡ 5,000ꯒꯤ ꯋꯥꯁꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯗꯤꯁꯀꯣꯚꯔꯤ ꯆꯦꯅꯦꯜ ꯌꯦꯡꯉꯨ ꯃꯗꯨ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯁꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯁꯇꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯣꯝꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯞ ꯂꯥꯛꯏ ꯂꯞ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯌꯥ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯊꯨꯡꯅꯔꯕꯅꯤꯅ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯞꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯚꯔꯥ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯔꯁꯨ ꯂꯞꯅ ꯀꯨꯁꯇ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯁꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯥ ꯂꯞꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯞꯇꯤ ꯌꯥꯝꯅ ꯉꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯂꯞꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄ꯭ꯔꯤꯌꯥꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯁꯣꯏꯗꯅ ꯐꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯁꯨ ꯄꯣꯔꯛꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯪꯒ ꯑꯩꯈꯣꯏ ꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯑꯩ ꯈꯪꯍꯧꯋꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯂꯞꯇꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛ ꯄ꯭ꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯂꯞꯄꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯞꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯀꯨꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯆꯠꯂꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯕꯦꯡ ꯂꯨꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯦꯡ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯒꯤ ꯚꯔꯖꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯔꯗ ꯅꯪꯅ ꯑꯅꯧꯕ ꯅꯣꯠꯁꯤꯡ ꯑꯗꯨꯒ ꯑꯔꯤꯕ ꯅꯣꯠꯁꯤꯡ ꯑꯗꯨꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕꯗꯨ CCTV ꯀꯦꯃꯦꯔꯥꯗ ꯂꯣꯏꯅ ꯀꯦꯞꯆꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯒꯤ ꯔꯤꯀꯣꯚꯔꯤ ꯇꯧꯗꯨꯅ ꯅꯪꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯕꯦꯡꯛꯇ ꯁꯕꯃꯤꯠ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯊꯛꯇ ꯀꯦꯁ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯞꯇꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯕꯦꯡꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯥꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯗꯨꯁꯨ ꯂꯥꯛꯏ ꯑꯃꯁꯨꯡ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯗꯨꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯧꯅꯝ ꯇꯧꯕꯅꯤ ꯑꯗꯨꯒ ꯂꯨꯄꯥ 5,000 ꯆꯠꯄꯤꯁꯤꯗꯤ ꯂꯩꯖꯨ ꯂꯩꯇꯅ ꯅꯪꯅ ꯀꯗꯔ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯐꯨꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯝꯕꯤ ꯊꯥꯗꯣꯛ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯉꯥꯡꯅꯤꯡꯕ ꯂꯩꯕ ꯇꯥꯔꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯈꯤ ꯍꯥꯏꯋꯦꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯂꯞ ꯌꯥꯎꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯇꯥꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯧꯖꯤꯟꯈꯤ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯞꯇꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯗꯨꯗ ꯂꯞꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯃꯁꯤ ꯑꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯛ ꯃꯥꯟꯅꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯈꯪꯉꯤ ꯇꯨ ꯑꯥꯗ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯗꯨꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯁꯁꯨ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯞꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯂꯞꯅ ꯊꯣꯛꯂꯛꯇꯨꯅ ꯀꯨꯁꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ
ꯈꯪꯗꯦ ꯑꯩꯅ ꯈꯪꯉꯤꯕꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯄꯩꯁꯥ ꯈꯛꯇꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯤꯌꯥꯗꯨꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯕꯦꯒ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯁꯨ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯔꯝꯗꯦ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜ ꯉꯥꯛꯇ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯕꯦꯒ ꯍꯥꯡꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅꯗꯤ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯂꯣꯏꯅ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯂꯞꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄ꯭ꯔꯤꯌꯥꯁꯦ ꯑꯩꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯇꯦ ꯅꯪꯒꯤ ꯅꯅꯥꯛꯇꯁꯨ ꯂꯩꯇꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀ꯭ꯔꯨꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇꯁꯨ ꯂꯩꯇꯦꯕ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯩꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯍꯤꯡꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯖꯦꯗꯨꯁꯨ ꯁꯣꯏꯗꯅ ꯍꯤꯡꯂꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯔꯥꯕꯟꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯗꯤ ꯖꯦꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯦꯁꯨ ꯍꯤꯡꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯔꯥꯕꯟ ꯀꯧꯏ ꯅꯪꯕꯨ ꯃꯍꯥꯛꯅ ꯀꯧꯔꯁꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯊꯣꯔꯛꯂꯦ ꯃꯃꯥꯡꯊꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯖꯦ ꯑꯁꯤ ꯅꯈꯣꯏꯅꯤ ꯆꯪꯗꯨꯅ ꯏꯀꯥꯏꯕ ꯀꯌꯥꯃꯔꯨꯝ ꯄꯤꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯥꯝꯕ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯩ ꯆꯥꯛꯈꯤꯕꯗꯨꯗꯤ ꯖꯦꯅ ꯆꯥꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯦꯁꯨ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯃꯔꯣꯝꯗꯣꯝ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯕꯦꯍꯔꯥꯝꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯦꯍꯔꯥꯝꯄꯨꯔ ꯑꯁꯤꯗ ꯃꯤꯁ꯭ꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯏꯅꯝ ꯁꯟꯗꯣꯛꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯒꯦꯟꯁꯇ ꯕꯤꯖꯤꯅꯦꯁ ꯀꯌꯥꯃꯔꯨꯝ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯁ꯭ꯔꯥꯒꯤ ꯃꯤꯒ ꯑꯩꯒ ꯈꯠꯅꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯑꯗꯨ ꯇꯥꯈꯤꯕꯅꯤ ꯅꯣꯡꯃꯩ ꯑꯗꯨ ꯇꯥꯈꯤꯗꯨꯅ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯦ ꯂꯩꯔꯝꯗꯨꯅ ꯖꯦꯅ ꯅꯣꯡꯃꯩ ꯑꯗꯨ ꯑꯣꯛꯂꯗꯨꯅ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤ ꯍꯥꯏꯕꯗꯤ ꯕꯦꯍꯔꯥꯝꯄꯨꯔ ꯍꯥꯏꯔꯤꯕꯁꯤꯗ ꯃꯤꯁ꯭ꯔꯥꯅ ꯂꯣꯏꯅꯝ ꯁꯟꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯂꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯩꯒ ꯂꯣꯏꯅꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁꯝꯔꯥꯖ꯭ꯌ ꯑꯃ ꯂꯤꯡꯈꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯅꯤꯡꯗꯒꯤ ꯁꯦꯇꯜꯃꯦꯟꯠꯗꯒꯤ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯤꯁ꯭ꯔꯥꯒ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯁ꯭ꯔꯥꯅ ꯃꯐꯝ ꯑꯗꯨꯗ ꯁꯔꯀꯥꯔ ꯍꯥꯏꯔꯤꯕ MP ꯑꯁꯤꯕꯨ ꯀꯧꯈꯤ ꯑꯗꯨꯒ MP ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤ ꯃꯤꯁ꯭ꯔꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯊꯝꯅꯤꯡꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯔꯥꯕꯟꯗ ꯑꯣꯞꯁꯟ ꯑꯅꯤ ꯈꯛꯇꯪ ꯄꯤꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯗꯨꯅ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯥꯕꯟꯒꯤ ꯀꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯥꯕꯟꯒꯤꯗꯤ ꯑꯣꯞꯁꯟ ꯑꯃꯈꯛꯇꯪ ꯅꯈꯣꯏꯗ ꯄꯤꯒꯦ ꯃꯗꯨꯗꯤ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯔꯥꯕꯟ ꯂꯥꯛꯇꯨꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯤꯁ꯭ꯔꯥꯒꯤ ꯑꯅꯝꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯔꯥꯕꯟꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯄꯨꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯁ꯭ꯔꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯠꯇꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ MP ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯤꯁ꯭ꯔꯥꯅ ꯅꯉꯣꯟꯗ ꯆꯍꯤ 5 ꯈꯨꯗꯤꯡꯒꯤ ꯚꯣꯠꯇ ꯄꯩꯁꯥ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯉꯣꯟꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯅꯤ ꯑꯩꯒ ꯂꯣꯏꯅꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯍꯥꯛꯀ ꯂꯣꯏꯅꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯔꯀꯥꯔ ꯍꯥꯏꯔꯤꯕ MP ꯑꯗꯨꯁꯨ ꯔꯥꯕꯟꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯁ꯭ꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯁꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯔꯥꯕꯟꯒꯤ ꯃꯤ ꯑꯃ ꯍꯥꯠꯈꯤꯕꯗꯨ ꯃꯍꯥꯛꯅ ꯔꯥꯕꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯈꯤꯕꯅꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯤꯁ꯭ꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯔꯥꯕꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯔꯥꯕꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯔꯥꯕꯟ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁ꯭ꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯍꯧꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯔꯥꯕꯟꯒꯤ ꯁꯝꯔꯥꯖ꯭ꯌ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯤ ꯍꯥꯠꯁꯤꯔꯥ ꯊꯝꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯔꯥꯕꯟ ꯍꯥꯠꯂꯣ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯃꯤꯁ꯭ꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯑꯣꯏꯅ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯔꯥꯕꯟꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯠꯇꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯁ ꯑꯃꯁꯨꯡ ꯂꯞꯁꯨ ꯇ꯭ꯔꯦꯟꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯇ꯭ꯔꯦꯟꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯣꯟ ꯍꯨꯔꯥꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯗꯨꯒꯤ ꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯁꯄꯣꯔꯠ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯨꯁ ꯑꯃꯁꯨꯡ ꯂꯞ ꯐꯝꯃꯤꯟꯅꯗꯨꯅ ꯀꯀꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒ ꯀꯀꯥ ꯑꯗꯨꯗ ꯖꯦꯁꯤ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯂꯨꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕꯁꯤ ꯍꯧꯖꯤꯛꯇ ꯍꯤꯡꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯈꯣꯏꯁꯤ ꯌꯥꯝꯅ ꯍꯔꯥꯎꯁꯟꯅꯕꯒꯤ ꯃꯑꯣꯡ ꯌꯥꯝ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯧꯕꯇꯕꯨ ꯂꯞꯇꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯖꯦ ꯍꯤꯡꯉꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯖꯦꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁꯤꯛ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯇꯄꯟ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤꯁꯨ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯨꯒ ꯃꯍꯥꯛꯀ ꯔꯥꯈꯤ ꯕꯟꯙꯟꯒꯤ ꯀꯨꯝꯍꯩ ꯑꯗꯨꯗ ꯃꯆꯟꯅꯨꯄꯤꯅ ꯃꯕꯨꯡꯗ ꯔꯥꯈꯤ ꯁꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯖꯦꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯃꯅ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯗꯨꯗ ꯀꯥꯔꯟ ꯇꯥꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯗ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯑꯗꯨꯅ ꯇꯄꯟꯅ ꯐꯨꯍꯟꯈꯤ ꯃꯇꯧ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯄꯟꯒꯤ ꯃꯆꯟꯅꯨꯄꯤꯅ ꯑꯣꯛꯇꯣ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒ ꯃꯌꯨꯝꯗ ꯃꯕꯨꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ
ꯔꯥꯕꯟꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯕꯨꯡꯗꯨꯁꯨ ꯆꯥꯛ ꯆꯥꯗꯕꯤꯗ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ MP ꯑꯗꯨꯒ ꯔꯥꯕꯟꯒ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ ꯅꯨꯄꯥ ꯑꯃ ꯚꯣꯠ ꯀꯥꯗꯨꯅ MLA ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯑꯃꯁꯨꯡ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯕꯟꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔꯗꯨꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯔꯥꯕꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯔꯥꯕꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯣꯐꯔ ꯑꯃ ꯊꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗ ꯖꯣꯏꯟ ꯇꯧꯔꯣ ꯑꯗꯨꯒ ꯅꯪꯕꯨ MP ꯑꯣꯏꯍꯟꯒꯦ MP ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨꯗ ꯅꯪꯁꯨ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯛꯇꯤ ꯑꯁꯤ ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪ ꯅꯁꯥꯅ ꯄꯥꯏꯖꯕꯅ ꯐꯠꯇ꯭ꯔꯥ ꯁꯔꯀꯥꯔꯒ ꯅꯪꯒ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯔꯀꯥꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯩꯕꯨ MP ꯑꯣꯏꯍꯟꯒꯅꯤ ꯍꯥꯏ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯎ ꯇꯝꯂꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯥꯕꯟꯕꯨ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗꯤ ꯄꯣꯂꯤꯇꯤꯛꯁ ꯍꯩꯕ ꯃꯤ ꯈꯛꯇꯅ ꯇꯧꯒꯗꯕꯅꯤ ꯅꯪꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤ ꯅꯪ ꯅꯔꯩ ꯇꯠꯇꯕꯤꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯕꯟꯗꯤ ꯁꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯍꯩ ꯔꯥ ꯁꯣꯏꯅꯕ ꯊꯥꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯁꯔꯀꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯩ ꯑꯗꯨ ꯀꯛꯊꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯀꯥꯔꯗꯨ ꯁꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯔꯥꯕꯟꯅ ꯉꯁꯤꯗꯒꯤꯗꯤ ꯃꯈꯥꯗ ꯂꯩꯔꯔꯣꯏ ꯃꯊꯪꯗꯤ ꯅꯪꯒ ꯑꯩꯒ ꯃꯤꯔꯦꯞꯊꯦꯡꯅꯔꯗꯨꯅ ꯑꯩꯁꯤꯅ MP ꯑꯣꯏꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯁꯤ ꯁꯥꯎꯅꯗꯨꯅ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯄꯟ ꯑꯗꯨ ꯁꯤꯔꯕꯅꯤꯅ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯥꯕꯟꯁꯨ ꯂꯥꯛꯈꯤ ꯔꯥꯕꯟ ꯂꯥꯛꯇꯨꯅ ꯇꯄꯟꯕꯨ ꯍꯥꯠꯂꯤꯕ ꯃꯤ ꯑꯗꯨ ꯑꯃꯇ ꯂꯦꯝꯅ ꯊꯥꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯄꯟꯒꯤ ꯃꯆꯟꯅꯨꯄꯤ ꯁꯤꯝꯔꯟ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯊꯥꯡꯅ ꯊꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯈꯤ ꯑꯩꯒꯤ ꯏꯕꯨꯡꯅ ꯁꯤꯔꯤꯕꯁꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯤꯕꯅꯤ ꯅꯪꯒꯤ ꯄꯥꯞ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡ ꯑꯁꯤ ꯁꯤꯕꯅꯤ ꯅꯪ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯁꯤꯝꯔꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯔꯥꯕꯟꯁꯨ ꯁꯤꯝꯔꯟꯕꯨ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯔꯀꯥꯔꯁꯨ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯑꯩꯅ ꯔꯥꯕꯟꯒ ꯇꯤꯟꯅꯔꯨꯔꯤꯕꯗꯨꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯒꯨꯟꯗꯥ ꯑꯃꯕꯨ ꯅꯈꯣꯏꯅ ꯚꯣꯠ ꯄꯤꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯖꯦꯜꯗ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯕꯟꯁꯨ ꯔꯥꯕꯟ ꯃꯍꯥꯔꯥꯖ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯚꯣꯠꯀꯤ ꯀꯦꯝꯄꯦꯟ ꯂꯥꯛꯏ ꯚꯣꯠꯀꯤ ꯀꯦꯝꯄꯦꯟ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯦꯍꯔꯥꯝꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯥꯕꯟꯕꯨ ꯑꯃꯠꯇ ꯁꯄꯣꯔꯠ ꯇꯧꯈꯤꯗꯦ ꯑꯃꯁꯨꯡ ꯚꯣꯠ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯕꯟꯅꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯚꯣꯠ ꯅꯤꯖꯠꯇꯣꯔꯤꯕꯅꯣ ꯃꯈꯣꯏꯕꯨ ꯀꯤꯍꯜꯂꯗꯨꯅ ꯚꯣꯠ ꯑꯗꯨ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯚꯣꯠ ꯄꯤꯗꯣꯏꯕ ꯀꯅꯥꯝꯇꯅ ꯚꯣꯠ ꯄꯤꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯖꯔꯝꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯤꯃꯥꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯑꯉꯥꯎ ꯑꯐꯩ ꯑꯃꯒꯨꯝꯅ ꯂꯩꯍꯟꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯔꯥꯕꯟ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯜꯗꯨ ꯃꯦꯠꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯔꯥꯕꯟꯒꯤ ꯀꯀꯥꯗꯨ ꯂꯥꯛꯇꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯕꯟꯒꯤ ꯀꯀꯥꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯀꯩꯒꯤꯅꯣ ꯚꯣꯠ ꯍꯥꯏꯕꯁꯤꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯖ ꯅꯣꯝꯖꯔꯗꯨꯅ ꯑꯩꯈꯣꯏꯅ ꯚꯣꯠ ꯑꯗꯨ ꯅꯤꯒꯗꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯨꯡꯁꯥ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯃꯉꯛ ꯅꯣꯝꯊꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯕꯟꯗꯤ ꯑꯩ ꯀꯅꯥꯝꯇꯗ ꯚꯣꯠ ꯅꯤꯔꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯗ ꯑꯩ ꯅꯣꯟꯖꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯚꯅ ꯃꯦꯔꯦꯖ ꯕ꯭ꯌꯨꯔꯣꯗ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯥꯏꯜ ꯁꯦꯝꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯦꯒꯤ ꯃꯤꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯨ ꯊꯦꯡꯅꯔꯗꯨꯅ ꯖꯦꯗ ꯁꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯌꯦꯡꯍꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯦꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯄ꯭ꯂꯥꯟ ꯑꯃ ꯂꯥꯛꯂꯤ ꯃꯗꯨꯗꯤ ꯚꯣꯠ ꯈꯣꯝꯕ ꯆꯠꯄ ꯃꯤꯉꯣꯟꯗ ꯅꯣꯟꯖꯕ ꯈꯣꯠꯆꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯇꯧꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯂꯚꯀꯤ ꯃꯌꯨꯝꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯨꯁꯁꯨ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯛꯁꯦꯁ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯦꯟꯖꯈꯤ ꯑꯃꯁꯨꯡ ꯍꯔꯥꯎꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯄ꯭रिꯌꯥ ꯑꯃꯁꯨꯡ ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯔꯗꯨꯅ ꯅꯪꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯚꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯎꯅꯗꯣꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯁꯇꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥꯗꯨꯗ ꯈꯟꯖꯗꯨꯅ ꯂꯩꯔꯝꯂꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯌꯥꯒꯤ ꯋꯥꯈꯜꯁꯨ ꯋꯥꯗꯕꯗꯤ ꯅꯠꯇꯦ ꯂꯚꯇꯣ ꯃꯇꯧ ꯑꯁꯨꯝꯅ ꯂꯚ ꯀꯨꯁꯁꯨ ꯃꯌꯥꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯌꯥꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯗ꯭ꯔꯃꯥꯒꯤ ꯔꯣꯜ ꯑꯃ ꯄ꯭ꯂꯦ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯦꯛꯇꯤꯡ ꯑꯁꯤ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯨꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯌꯣꯛꯂꯛꯄꯅꯤꯅ ꯂꯚꯇꯤ ꯑꯐꯕ ꯃꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯀꯟꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯁꯀꯤ ꯄꯩꯁꯥꯗꯨꯁꯨ ꯄꯣꯔꯛꯏ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯁꯨ ꯄꯣꯔꯛꯏ ꯄ꯭ꯔꯤꯌꯥ ꯎꯔꯨꯕ ꯃꯇꯝꯗ ꯂꯚꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯌꯥꯝꯕ ꯅꯪꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯃꯔꯨꯝ ꯂꯩꯇꯥꯔꯒꯁꯨ ꯃꯁꯤꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯔꯥꯜ ꯀꯩꯅꯣ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯦꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯊꯕꯛ ꯈꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗꯒꯤ ꯚꯣꯠ ꯈꯣꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯞꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯌꯥꯕ ꯇꯥꯈꯤ ꯑꯗꯨꯒ ꯀꯨꯁꯇꯤ ꯑꯩꯒꯤ ꯊꯕꯛ ꯂꯩꯇ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯄꯟꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯊꯃꯣꯏꯗꯨꯕꯨ ꯖꯣꯏ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯁꯇꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯤꯚꯦꯟꯁ ꯀ꯭ꯋꯤꯟ ꯑꯗꯨꯔ ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯑꯃ ꯐꯥꯎꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏꯅꯤꯁꯨ ꯌꯥꯕ ꯇꯥꯈꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯀꯥꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯖꯦꯅ ꯐꯥꯗꯨꯅ ꯅꯩꯔꯗꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯡ ꯑꯃꯇꯪ ꯆꯤꯊꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯕꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛ ꯄꯤꯔꯗꯨꯅ ꯃꯤꯉꯣꯟꯗ ꯆꯥꯁꯨ ꯄꯤꯊꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯔꯗꯔ ꯄꯤꯈꯤ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯁꯨ ꯂꯞꯀꯨꯁꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯂꯞꯀꯨꯁꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕꯁꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯌꯥꯎꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯄꯩꯁꯥ ꯐꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯈꯔ ꯗ꯭ꯔꯃꯥꯒꯤ ꯈꯔ ꯊꯥꯒꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏꯗꯕ ꯃꯤꯅ ꯌꯦꯡꯉꯨꯕꯗꯒꯤ ꯑꯩꯕꯨ ꯐꯥꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯨꯔꯨꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯑꯣꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅꯄꯥꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯔꯥꯕꯟꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯂꯣꯏꯅ ꯁꯦꯠꯍꯜꯂꯤ ꯑꯗꯨꯒ ꯀꯅꯥꯝꯇꯅ ꯅꯪ ꯑꯁꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯑꯩ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ